Hello everyone. Hello my dear beautiful people. ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯑꯃ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯑꯃꯅ ꯑꯦꯛꯁꯀꯤ ꯀꯔꯦꯟ ꯐꯤꯂꯤꯡꯁ ꯌꯦꯡꯕꯤꯔꯣ ꯍꯥꯏꯕꯗꯣꯀꯣ ꯁꯣꯝꯒꯤ ꯑꯦꯛꯁꯤꯅ ꯁꯣꯝꯕꯨ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯃꯥꯒꯤ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟ ꯀꯔꯦꯟ ꯐꯤꯂꯤꯡꯁ ꯅꯪꯅ ꯅꯤꯡꯁꯤꯡꯂꯤꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯍꯥꯏꯕꯗꯣꯀꯣ ꯌꯦꯡꯉꯁꯦꯕꯀꯣ ꯑꯗꯣ ꯒ꯭ꯔꯨꯞ 1 ꯃꯥꯒꯤ ꯃꯤꯡꯗ ꯑꯣꯏꯅ ꯈꯟꯕꯤꯔꯣꯀꯣ ꯅꯪꯒꯤ ꯑꯦꯛꯁꯇꯣ ꯃꯥꯒꯤ ꯃꯤꯡꯗ ꯑꯣꯏꯅ ꯈꯟꯕꯤꯔꯣ ꯑꯦꯟ ꯒ꯭ꯔꯨꯞ 2 ꯀꯣ ꯒ꯭ꯔꯨꯞ 1ꯗꯒꯤ ꯍꯧꯔꯁꯤꯀꯣ ꯍꯧꯔꯁꯤ ꯁꯣꯝꯒꯤ ꯑꯦꯛꯁꯤꯅ ꯁꯣꯝꯕꯨ ꯃꯤꯁ ꯇꯧꯕ꯭ꯔꯥ ꯀꯣ ꯌꯦꯡꯉꯁꯦꯕꯀꯣ ꯍꯦꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ ꯃꯌꯥꯝ ꯉꯁꯤꯗꯤꯀꯣ ꯑꯦꯛꯁꯀꯤ ꯀꯔꯦꯟ ꯐꯤꯂꯤꯡꯁ ꯌꯦꯡꯉꯁꯤ ꯑꯗꯨꯕꯨ ꯇꯦꯔꯣꯠ ꯀꯥꯔꯠ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯁꯤꯁꯦ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨꯀꯣ ꯍꯥꯏꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯆꯥꯟꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯆꯥꯟꯅꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ 70% ꯆꯥꯟꯅꯔꯒꯗꯤ ꯁꯤꯒꯤ ꯔꯤꯗꯤꯡ ꯑꯁꯤ ꯁꯣꯝꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯆꯥꯟꯅꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯕꯤꯈꯣ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒ ꯆꯥꯟꯅꯗ꯭ꯔꯒꯗꯤ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯅ ꯆꯥꯟꯅꯕ ꯈꯔꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯤ ꯈꯔꯒꯤ ꯇꯦꯔꯣꯠꯇꯩ ꯆꯥꯟꯅꯒꯅꯤ ꯑꯩꯒꯤ ꯇꯦꯔꯣꯠꯇꯅ ꯆꯥꯟꯅꯕꯁꯨ ꯈꯔ ꯌꯥꯎꯒꯅꯤ ꯑꯗꯩꯗꯤ ꯃꯤ ꯑꯩꯉꯣꯟꯗ ꯆꯥꯟꯅꯗꯕꯗꯨꯅ ꯃꯤ ꯑꯇꯣꯞꯄꯗ ꯆꯥꯟꯅꯒꯅꯤ ꯑꯇꯣꯞꯄ ꯇꯦꯔꯣꯠ ꯔꯤꯗꯔ ꯑꯃꯗ ꯆꯥꯟꯅꯔꯨꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯦꯕꯀꯣ ꯑꯗꯨꯅ ꯂꯦꯠꯁ ꯁ꯭ꯇꯥꯔꯠ ꯀꯣ ꯒ꯭ꯔꯨꯞ 1ꯒꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯀꯤ ꯃꯣꯏꯒꯤ ꯑꯦꯛꯁꯀꯤ ꯀꯔꯦꯟ ꯐꯤꯂꯤꯡꯁ ꯀꯣ ꯅꯪꯒꯗꯤ ꯌꯥꯝꯅ ꯅꯪꯒꯤ ꯑꯦꯛꯁꯁꯦꯀꯣ ꯅꯪꯉꯣꯟꯗ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯗꯦꯀꯣ ꯅꯤꯡꯁꯤꯡꯉꯤ ꯅꯪꯒꯤ ꯑꯦꯛꯁꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯁꯦꯀꯣ ꯅꯪꯉꯣꯟꯗꯅꯦꯀꯣ ꯅꯪꯒꯤ ꯄꯥꯁꯀꯤ ꯃꯦꯃꯣꯔꯤꯁꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅ ꯅꯤꯡꯖꯕꯗꯣ ꯅꯪꯅ ꯃꯉꯣꯟꯗ ꯏꯃꯣꯁꯅꯦꯜ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯄꯤꯕꯤꯔꯝꯒꯅꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯅꯪꯕꯨ ꯑꯗꯨꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯤꯁ ꯇꯧꯔꯛꯄ ꯅꯤꯡꯁꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯊꯃꯣꯏꯗ ꯍꯧꯖꯤꯛꯅꯦꯀꯣ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣꯀꯣ ꯀꯔꯤ ꯍꯥꯏꯅꯤ ꯀꯥꯎꯕ ꯉꯝꯗꯕ ꯀꯣ ꯃꯥꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯌꯦꯕ ꯁꯨꯡꯀꯥꯎ ꯀꯥꯎꯗꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯃꯒ ꯂꯣꯏꯅꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯈꯔꯁꯨ ꯃꯥ ꯄꯥꯁꯇ ꯅꯕꯥꯅꯤ ꯈꯪꯅꯔꯤꯉꯩ ꯃꯇꯝꯗꯣ ꯈꯔ ꯃꯥꯁꯦꯀꯣ ꯏꯃꯦꯆꯣꯔꯒꯤ ꯃꯑꯣꯡ ꯀꯤꯌꯔꯂꯦꯁ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯣꯏꯌꯦꯕ ꯃꯥꯁꯦꯀꯣ ꯍꯥꯏꯗꯤ ꯅꯪꯒ ꯈꯪꯅꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤꯃꯣꯏ ꯈꯟꯕꯤꯔꯝꯗꯕꯗꯣ ꯌꯥꯝ ꯀꯤꯌꯔꯂꯦꯁꯀꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯑꯗꯣ ꯑꯣꯏꯗꯤ ꯌꯥꯝꯅ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔꯗꯨꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯅꯪꯅꯒ ꯌꯥꯝꯅ ꯍꯩꯅꯖꯈꯤꯗꯕ ꯁꯥꯎꯅꯤꯡꯉ ꯂꯩꯍꯧꯕꯗꯣꯀꯣ ꯅꯪꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯕ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯒ ꯃꯥꯅ ꯇꯧꯊꯣꯔꯛꯄꯗꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯤꯌꯔꯂꯦꯁ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥ ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯅꯤꯡꯁꯤꯡꯕ ꯅꯪꯒꯤ ꯃꯇꯥꯡꯗꯒ ꯑꯗꯨꯝ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯕ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯑꯃꯗꯤ ꯐꯦꯃꯤꯂꯤꯗꯒ ꯑꯗꯨꯝ ꯅꯪꯒ ꯈꯪꯅꯕ ꯂꯩꯗꯅꯀꯣ ꯅꯣꯏꯕꯥꯅꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯃꯤꯑꯣꯏ ꯀꯌꯥꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯄꯥꯎ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯑꯗꯨꯃꯥꯏꯅꯒꯗꯤ ꯑꯗꯨꯝ ꯇꯧꯏꯀꯣ ꯅꯪꯒꯤ ꯄꯥꯔꯁꯟꯁꯦ ꯅꯪꯉꯣꯟꯗ ꯃꯤꯁ ꯇꯧꯗ꯭ꯔꯗꯤ ꯀꯔꯝꯅ ꯍꯥꯏꯅꯤ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈꯤꯕꯁꯤꯡꯗꯣ ꯑꯗꯣ ꯃꯥ ꯂꯣꯏꯅ ꯌꯥꯝꯅ ꯃꯤꯁ ꯇꯧꯋꯤꯁꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯇꯨꯋꯦꯁꯟꯒꯤꯕꯨ ꯈꯟꯗꯣꯏꯔꯥ ꯅꯪꯒꯤꯕꯨ ꯈꯟꯗꯣꯏꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁꯇ ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯗꯕꯗꯣ ꯃꯉꯣꯟꯗ ꯇꯦꯟꯁꯟꯅ ꯍꯥꯏꯗꯤ ꯄꯨꯕ ꯉꯝꯗꯕꯗꯣ ꯑꯁ ꯑꯩꯕꯨ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯒ ꯆꯠꯄꯅ ꯐꯕ꯭ꯔꯥ ꯁꯣꯟꯒꯤꯕꯨ ꯈꯟꯗꯣꯏꯔꯥ ꯁꯣꯟꯗꯕꯨ ꯈꯟꯗꯣꯏꯔꯥ ꯍꯥꯏꯅ ꯃꯁꯥꯅ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯖꯅ ꯍꯧꯖꯤꯛ ꯂꯩꯖꯩꯌꯦꯕꯀꯣ ꯃꯥꯁꯦ ꯌꯥꯝ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯌꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯁꯃꯥꯖꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯗꯨꯒꯨꯝꯕꯒ ꯑꯗꯨꯝ ꯈꯟꯖꯕꯗꯣꯀꯣ ꯑꯗꯨꯗꯩꯗꯤ ꯃꯥꯁꯦ ꯀꯦꯔꯤꯌꯔꯗꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯖꯔꯤꯀꯣ ꯅꯪꯒꯤ ꯑꯦꯛꯁꯦꯀꯣ ꯀꯦꯔꯤꯌꯔꯗꯁꯨ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯖꯔꯤ ꯑꯗꯨꯒꯩꯗꯤ ꯃꯥꯁꯦ ꯅꯪꯒꯤ ꯃꯇꯥꯡꯗ ꯅꯤꯡꯁꯤꯡꯂꯨꯔꯒꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯃꯥ ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯐꯨꯜ ꯔꯤꯌꯦꯂꯥꯏꯁ ꯑꯣꯏꯔꯛꯄꯗꯣ ꯅꯪꯉꯣꯟꯗ ꯃꯥꯅ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯉꯝꯃꯤ ꯀꯔꯝꯕ ꯃꯇꯥꯡꯗ ꯃꯥꯒꯤ ꯃꯤꯁꯇꯦꯛ ꯑꯣꯏꯈꯤ ꯍꯥꯏꯕꯁꯦ ꯃꯥ ꯑꯗꯨ ꯄꯨꯝꯅꯃꯛ ꯔꯤꯌꯦꯂꯥꯏꯁ ꯑꯣꯏꯌꯦꯕꯀꯣ ꯁꯤꯅꯤ ꯅꯪꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯈꯤ ꯃꯉꯣꯟꯗꯀꯣ ꯅꯪꯅꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯀꯣ ꯑꯁꯤꯅꯤ ꯃꯥꯒ ꯍꯧꯖꯤꯛꯅꯦꯀꯣ ꯉꯝꯅ ꯉꯝꯅꯕ ꯀꯔꯤ ꯍꯥꯏꯅꯤ ꯃꯉꯣꯟꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯤꯕꯒꯨꯝꯅꯅꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯋꯥꯅ ꯉꯝꯅ ꯉꯝꯅꯕ ꯆꯠꯆꯕꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯥꯁꯦ ꯅꯪꯉꯣꯟꯗ ꯃꯤꯁ ꯇꯧꯗꯦꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯃꯥ ꯅꯪꯕꯨ ꯅꯤꯡꯁꯤꯡꯉꯒꯗꯤꯅꯦꯀꯣ ꯅꯪꯉꯣꯟꯗ ꯄꯥꯁꯇ ꯂꯥꯜꯂꯝꯕꯁꯤꯡꯅ ꯃꯤ ꯍꯥꯏꯁꯦꯀꯣ ꯂꯥꯜꯂꯒꯗꯤ ꯑꯗꯨꯝ ꯑꯂꯥꯟꯕꯗꯣ ꯍꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯒ ꯋꯥꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯃꯥꯁꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯉꯒ ꯌꯥꯝꯅ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯖꯕ ꯍꯥꯏꯇꯥꯔꯦ ꯁꯦ ꯌꯥꯝꯅ ꯄꯥꯁꯇꯁꯨ ꯊꯃꯣꯏ ꯁꯦꯡꯉꯝꯗꯦ ꯃꯥꯁꯦ ꯅꯪꯉꯣꯟꯗ ꯊꯃꯣꯏꯁꯨ ꯁꯦꯡꯗꯕ ꯑꯗꯩꯗꯤ ꯅꯪꯉꯣꯟꯗ ꯊꯋꯥꯏ ꯆꯥꯛꯂꯝꯃꯒꯁꯨ ꯑꯗꯨꯝ ꯆꯠꯈꯤꯕ ꯃꯤꯑꯣꯏꯅꯤ ꯃꯥꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯥꯁꯦ ꯅꯪꯉꯣꯟꯗ ꯐꯅꯌꯥꯝ ꯊꯋꯥꯏ ꯆꯥꯛꯂꯝꯃꯒꯁꯨ ꯃꯥꯁꯦ ꯔꯤꯌꯦꯂꯥꯏꯁ ꯑꯣꯏꯔꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯐꯨꯜ ꯔꯤꯌꯦꯂꯥꯏꯁ ꯑꯣꯏꯔꯤ ꯍꯥꯏꯕꯗꯣ ꯃꯥꯛꯇꯣꯀꯣ ꯍꯧꯖꯤꯛꯀꯥꯟ ꯃꯥꯁꯦ ꯌꯥꯝꯅ ꯅꯪꯉꯣꯟꯗ ꯃꯤꯁ ꯇꯧꯋꯤꯀꯣ ꯅꯪꯉꯣꯟꯗ ꯀꯩꯒꯨꯝꯕ ꯑꯃ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯌꯦꯡꯁꯤꯀꯣ ꯅꯪꯒꯤ ꯑꯦꯛꯁꯁꯦ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯌꯨꯅꯤꯚꯔꯁ ꯄ꯭ꯂꯤꯁ ꯒꯥꯏꯗ ꯌꯦꯁ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯇꯥꯔꯦ
ꯍꯜꯂꯛꯈꯤꯅꯤ ꯑꯗꯨꯃꯛꯄꯨ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯁꯦ ꯃꯁꯥꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯖꯕꯗꯣ ꯍꯟꯗꯤ ꯍꯜꯂꯛꯀꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯜꯂꯛꯈꯤꯔꯣꯏ ꯃꯥꯁꯦ ꯇꯥꯏꯃꯤꯡ ꯗꯤꯚꯥꯏꯟ ꯇꯥꯏꯃꯤꯡ ꯑꯃꯒꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯃꯇꯝ ꯑꯃꯗ ꯑꯩ ꯄꯥꯎ ꯐꯥꯎꯒꯦꯀꯣ ꯍꯥꯏꯕꯒꯤ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯀꯣ ꯑꯗꯣ ꯃꯉꯣꯟꯗ ꯑꯣꯞꯁꯟꯁꯨ ꯈꯔ ꯂꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯤꯂꯦꯁꯟꯗ ꯐꯅꯌꯥꯝ ꯂꯩꯔꯒꯁꯨꯅꯦꯀോ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯏꯄꯦꯟ ꯄꯦꯜꯍꯧꯗꯕ ꯔꯤꯂꯦꯁꯟ ꯃꯕꯥꯅꯤꯒꯤꯗꯣꯀꯣ ꯂꯣꯏꯁꯟꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗꯕ ꯑꯗꯨ ꯈꯜꯂꯒ ꯃꯥ ꯍꯧꯖꯤꯛ ꯃꯇꯝ ꯉꯥꯏꯌꯦꯕ ꯃꯇꯝꯅ ꯂꯥꯛꯄꯗ ꯃꯥ ꯑꯃꯨꯛꯇꯪ ꯑꯣꯏꯁꯨ ꯄꯥꯎ ꯐꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯂꯩꯀꯣ ꯑꯗꯣ ꯐꯥꯎꯔꯛꯀꯅꯤꯁꯨ ꯍꯥꯏꯔꯤ ꯀꯥꯔꯗꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯝꯇꯪ ꯌꯦꯡꯒꯦ ꯅꯪꯒꯤ ꯁꯥꯏꯠꯇꯒꯤ ꯅꯪꯅꯁꯨꯅꯦꯀꯣ ꯅꯪꯁꯦ ꯃꯤ ꯂꯥꯟꯕ ꯌꯥꯗꯦ ꯁꯣꯝꯁꯦ ꯍꯥꯏꯗꯤ ꯅꯪꯁꯦ ꯃꯤꯉꯣꯟꯗꯁꯨ ꯂꯥꯟꯖꯗꯕ ꯑꯩꯉꯣꯟꯗꯁꯨ ꯂꯥꯟꯕꯤꯔꯛꯀꯅꯨ ꯃꯤꯉꯣꯟꯗꯁꯨ ꯂꯥꯟꯖꯗꯕ ꯑꯗꯨꯃꯥꯏꯅꯒꯤ ꯃꯤꯑꯣꯏ ꯑꯣꯏꯀꯣ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯔꯤ ꯑꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯉꯁꯥꯏꯒꯤꯁꯦ ꯑꯃꯨꯛꯀꯁꯨ ꯃꯦꯁꯦꯖ ꯅꯪꯅ ꯄꯥꯁꯇ ꯅꯪꯅ ꯃꯉꯣꯟda ꯃꯌꯥꯝ ꯑꯃ ꯅꯨꯡꯁꯤꯕ ꯄꯤꯕꯤꯈꯤꯕꯗꯣ ꯍꯥꯔꯠ ꯕ꯭ꯔꯦꯛꯁꯦ ꯅꯪ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯣꯏꯌꯦꯕ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯐ꯭ꯌꯨꯆꯔꯗꯣ ꯌꯥꯝꯅ ꯎꯗꯦꯀꯣ ꯎꯗꯦ ꯅꯪ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯑꯣꯏꯍꯧꯅꯤ ꯑꯗꯨꯒ ꯅꯪꯁꯦ ꯌꯥꯝꯅ ꯁꯣꯜꯃꯦꯠ ꯀꯅꯦꯛꯁꯟꯅꯦ ꯍꯥꯏꯇꯥꯔꯦ ꯅꯪꯒ ꯃꯥꯒꯁꯦ ꯃꯥꯅꯁꯨ ꯅꯪꯕꯨ ꯁꯣꯜꯃꯦꯠꯅꯤ ꯈꯟꯖꯩꯌꯦꯕ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯀꯥꯎꯕ ꯉꯝꯗꯕ ꯅꯨꯡꯁꯤꯕꯁꯤꯕꯨ ꯁꯣꯜꯃꯦꯠ ꯀꯧꯋꯦꯕ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯣꯀꯣ ꯁꯣꯜꯃꯦꯠ ꯍꯥꯏꯔꯅ ꯍꯦꯛꯇ ꯂꯩꯃꯤꯟꯅꯕꯗꯨ ꯈꯛ ꯁꯣꯜꯃꯦꯠ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯂꯥꯞꯅꯈ꯭ꯔꯕꯗꯣ ꯑꯗꯨꯝ ꯀꯨꯏꯅ ꯃꯤꯁ ꯇꯧ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯁꯣꯜꯃꯦꯠꯅꯦꯕꯀꯣ ꯑꯗꯣ ꯅꯪꯅꯗꯤ ꯃꯥꯁꯦ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒ ꯀꯥꯔꯠꯅ ꯍꯥꯏꯔꯤꯀꯣ ꯅꯪ ꯈꯇꯪ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯗꯦ ꯑꯩ ꯑꯗꯨꯒꯨꯝꯕꯗꯣ ꯄꯥꯝꯖꯗꯦ ꯍꯥꯏꯕꯒꯤ ꯅꯁꯥꯒꯤ ꯁꯦꯜꯐ ꯔꯦꯁꯄꯦꯛ ꯁꯦꯜꯐ ꯂꯥꯞꯇ ꯐꯣꯀꯁ ꯇꯧꯕꯤꯌꯨꯀꯣ ꯃꯥꯗꯣ ꯂꯥꯛꯑꯒꯁꯨ ꯅꯪꯅ ꯈꯔ ꯈꯪꯍꯜꯂꯣꯕ ꯅꯁꯥꯒꯤ ꯃꯒꯨꯟꯗꯣꯀꯣ ꯑꯗꯨꯒ ꯍꯥꯔꯠ ꯕ꯭ꯔꯦꯛꯁꯦ ꯑꯗꯨꯝ ꯅꯪ ꯑꯣꯏꯍꯧꯒꯅꯤ ꯑꯁꯤꯒꯤ ꯃꯤꯁꯤꯒ ꯅꯪ ꯈꯔ ꯅꯪꯅ ꯂꯣꯟꯗꯤꯟꯅꯔꯨꯔꯒꯗꯤꯀꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯅꯁꯥꯒꯤ ꯁꯦꯜꯐ ꯂꯥꯞꯇ ꯐꯣꯀꯁ ꯇꯧꯕꯤꯌꯣ ꯑꯁꯤ ꯅꯪꯅꯤꯡꯗ꯭ꯔꯒꯗꯤꯀꯣ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯑꯣꯏꯅꯤꯡꯗ꯭ꯔꯒꯗꯤꯀꯣ ꯑꯗꯨꯒ ꯅꯪꯅꯁꯨ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯅꯨꯡꯁꯤꯕꯗꯤ ꯃꯥꯁꯨ ꯅꯪ ꯅꯨꯡꯁꯤꯀꯣ ꯑꯁꯤꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯁꯤ ꯒ꯭ꯔꯨꯞ 1ꯒꯤꯅꯤꯀꯣ ꯍꯧꯖꯤꯛ ꯌꯦꯡꯈꯤꯗꯣꯁꯦ ꯃꯤꯡꯗꯣ ꯊꯝꯕꯗ ꯎꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯃꯨꯟꯅ ꯌꯦꯡꯍꯧꯔꯣ ꯑꯦꯟ ꯒ꯭ꯔꯨꯞ 2ꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯑꯩ ꯀꯦꯃꯦꯔꯥꯁꯤ ꯌꯥꯝ ꯋꯥꯡꯅ ꯊꯥꯡꯒꯠꯄ ꯌꯥꯗꯕ ꯑꯗꯨꯒꯤ ꯑꯩ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯖꯔꯒꯦ ꯒ꯭ꯔꯨꯞ 2ꯒꯤ ꯃꯣꯏꯒꯤ ꯑꯦꯛꯁꯇꯣ ꯃꯥꯒꯤ ꯀꯔꯦꯟ ꯐꯤꯂꯤꯡꯁ ꯑꯁꯤ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯅꯤꯀꯣ ꯀꯥꯎꯕꯤꯒꯅꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯁꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯗ ꯔꯤꯖꯣꯅꯦꯠ ꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯗꯤ ꯔꯤꯖꯣꯅꯦꯠ ꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨ ꯈꯛꯇ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯑꯁꯤꯅ ꯑꯩꯒꯤ ꯔꯤꯗꯤꯡ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝ ꯀꯣꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯅꯪꯒꯤ ꯑꯦꯛꯁꯇꯣꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯥꯁꯦ ꯅꯉꯣꯟꯗꯩ ꯐꯅꯌꯥꯝ ꯑꯃꯨꯛ ꯑꯣꯟ ꯇꯧꯅꯕꯗꯤ ꯍꯣꯠꯅꯔꯨꯔ ꯃꯥꯅꯦ ꯍꯣꯠꯅꯔꯨꯔꯒꯁꯨ ꯉꯝꯗꯕꯗꯣ ꯉꯝꯗꯦ ꯑꯗꯣ ꯃꯥꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯕꯦꯂꯦꯟꯁꯇ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁꯇꯅꯦꯀꯣ ꯃꯥꯒꯤ ꯑꯅꯤꯒꯤ ꯈꯟꯕꯗꯅꯦ ꯑꯁ ꯑꯩꯕꯨ ꯀꯗꯣꯝꯗꯒꯤꯕꯨ ꯖꯥꯗꯣꯏꯅꯣꯅꯦ ꯁꯣꯟꯒꯤꯕꯨ ꯖꯥꯗꯣꯏꯔꯥ ꯁꯣꯟꯒꯤꯕꯨ ꯖꯥꯗꯣꯏꯔꯥ ꯍꯥꯏꯅ ꯃꯥꯒꯤ ꯑꯅꯤꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯅꯪꯒꯤ ꯄꯥꯔꯁꯟꯁꯦꯀꯣ ꯃꯥꯁꯦ ꯃꯥꯒꯤ ꯑꯅꯤꯗ ꯈꯔ ꯃꯌꯥꯏꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯏꯁꯦ ꯅꯪꯒꯤ ꯁꯥꯏꯠꯇꯕꯨ ꯈꯟꯗꯣꯏꯔꯥ ꯁꯣꯟꯕꯨ ꯈꯟꯗꯣꯏꯔꯥ ꯍꯥꯏꯅ ꯃꯥꯁꯦ ꯃꯔꯛ ꯁꯔꯛꯇ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯄꯨꯟꯁꯤꯗꯣꯀꯣ ꯑꯗꯣ ꯌꯥꯝꯅꯁꯨ ꯇꯣꯛꯁꯤꯛ ꯑꯣꯏꯈꯤ ꯅꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯀꯩꯅꯣ ꯌꯥꯝ ꯇꯣꯛꯁꯤꯛ ꯑꯣꯏꯈꯤ ꯌꯥꯝꯅ ꯇꯣꯛꯁꯤꯛ ꯑꯣꯏꯈꯔꯦ ꯔꯤꯂꯦꯁꯟꯗ ꯌꯥꯝ ꯇꯣꯛꯁꯤꯛ ꯑꯣꯏꯈꯔꯦ ꯑꯃꯅ ꯑꯃ ꯍꯥꯏꯖꯟ ꯔꯤꯂꯦꯁꯟꯁꯤꯗ ꯅꯪꯅꯗꯤ ꯑꯗꯨꯝ ꯐꯨꯜ ꯀꯔꯤ ꯍꯥꯏꯅꯤ ꯐꯨꯜ ꯐꯣꯀꯁꯇꯤ ꯄꯤꯖꯔꯝꯃꯤ ꯅꯪꯁꯦ ꯃꯉꯣꯟꯗ ꯐꯖꯅ ꯇꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯖꯈꯤꯕ ꯃꯥꯜꯂꯦ ꯅꯪꯅ ꯃꯉꯣꯟꯗꯀꯣ ꯑꯗꯣ ꯌꯥꯝꯅꯁꯨ ꯇꯣꯛꯁꯤꯛ ꯑꯣꯏꯈꯤ ꯑꯃꯅ ꯈꯔ ꯍꯥꯏꯖꯟꯀꯣ ꯁꯤ ꯑꯃꯨꯛꯀꯁꯨ ꯅꯪꯁꯦ ꯀꯩ ꯍꯥꯏꯅꯤ ꯖꯁꯇꯤꯁ ꯀꯥꯔꯗ ꯊꯣꯛꯏꯁꯤꯅꯗꯤ ꯃꯥꯅ ꯅꯉꯣꯟꯗ ꯀꯩꯒꯨꯝꯕ ꯑꯃ ꯁꯣꯔꯤ ꯍꯥꯏꯅꯤꯡꯕ ꯑꯂꯥꯟꯕꯗꯣ ꯍꯥꯏꯗꯤ ꯏꯀ꯭ꯋꯦꯜ ꯒꯤꯐ ꯄꯤꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯂꯩꯀꯣ ꯃꯥ ꯍꯧꯖꯤꯛ ꯅꯉꯣꯟꯗꯀꯣ ꯍꯥꯏꯗꯤ ꯃꯇꯝ ꯉꯥꯏꯅ ꯂꯩꯖꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯑꯩ ꯅꯪꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯣꯔꯤꯃꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯃꯨꯛꯇꯪ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯔꯤꯂꯦꯁꯟꯁꯤꯗ ꯅꯪꯅ ꯑꯦꯐꯔꯠ ꯊꯥꯗꯈꯤꯕꯁꯤꯡꯗꯣ ꯃꯥꯅꯁꯨ ꯑꯃꯨꯛ ꯁꯦꯝ ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥꯗꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜ ꯐꯥꯎꯔꯤ ꯁꯤ ꯃꯤꯁꯦꯀꯣ ꯁꯤ ꯁꯣꯜꯃꯦꯠ ꯀꯅꯦꯛꯁꯟꯅꯤ ꯅꯕꯥꯅꯤꯁꯦ ꯅꯪꯅ ꯃꯤꯁ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯃꯤꯁ ꯇꯧꯋꯤ ꯅꯪꯅꯗꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯈꯤ ꯃꯉꯣꯟꯗꯀꯣ ꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯋꯦ ꯃꯉꯣꯟꯗ ꯐꯅ ꯑꯣꯞꯁꯟ ꯂꯩꯔꯒꯁꯨ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯑꯗꯨꯒ ꯀꯔꯃꯅ ꯃꯉꯣꯟꯗ ꯄꯔꯥ ꯈꯔ ꯇꯝꯕꯤꯕ ꯃꯥꯜꯂꯦꯀꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯅꯪꯒꯤ ꯔꯤꯌꯦꯂꯥꯏꯁꯇꯣ ꯍꯟꯅ ꯅꯪꯕꯨ ꯃꯤꯁ ꯇꯧꯍꯜꯂꯒ ꯀꯔꯃꯅ ꯃꯉꯣꯟꯗ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯤ ꯑꯣꯏꯈ꯭ꯔꯦ ꯁꯦ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯌꯥꯝ ꯊꯤꯅ ꯔꯤꯒ꯭ꯔꯦꯠꯇ ꯂꯩ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯦ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯀꯥꯟ ꯃꯥꯁꯦ ꯅꯪꯒꯤ ꯀꯩꯒꯨꯝꯕ ꯑꯃ ꯔꯤꯌꯦꯂꯥꯏꯁ ꯐꯪꯕ ꯉꯝꯕ ꯈꯪꯖꯕꯗꯒꯤꯅꯦꯀꯣ ꯌꯥꯝ ꯔꯤꯒ꯭ꯔꯦꯠ ꯏꯀꯥꯏꯕꯗꯣ ꯌꯥꯝ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯔꯤꯒ꯭ꯔꯦꯠꯇꯨꯒꯨꯝꯕ ꯂꯩ ꯃꯥꯁꯦ ꯌꯥꯝꯅ ꯑꯦꯇ꯭ꯔꯥꯛꯁꯟꯁꯨ ꯑꯣꯏ ꯃꯥꯁꯦ ꯅꯪꯉꯣꯟꯗꯀꯣ ꯌꯥꯝ ꯑꯦꯇ꯭ꯔꯥꯛꯁꯟ ꯑꯣꯏꯔꯛꯄ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯛꯅꯤꯡꯕ ꯅꯪꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯍꯤꯗꯦꯟ ꯐꯤꯂꯤꯡꯁ ꯍꯥꯏꯇꯥꯔꯦꯅꯦ ꯍꯤꯗꯦꯟ ꯏꯅꯔꯖꯤ ꯃꯥꯅ ꯈꯟꯖꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯑꯦꯇ꯭ꯔꯥꯛꯁꯟꯁꯨ ꯑꯣꯏ ꯅꯪꯉꯣꯟꯗ ꯋꯥꯁꯨ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯦ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯉꯝꯗꯦꯕ ꯑꯗꯣ ꯃꯥꯁꯨ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩ ꯀꯣ ꯃꯇꯝꯅ ꯂꯥꯛꯄꯗ ꯗꯤꯚꯥꯏꯟ ꯇꯥꯏꯃꯤꯡꯅ ꯃꯇꯝ ꯂꯥꯛꯄꯗ ꯏꯁꯣꯔꯅ ꯇꯝꯕꯤꯕ ꯃꯇꯝꯗ ꯆꯥꯕꯗ ꯑꯃꯨꯛꯇꯪ ꯑꯣꯏꯁꯨ ꯄꯥꯎ ꯐꯥꯎꯒꯅꯤ ꯍꯥꯏꯗꯣ ꯃꯥ ꯈꯜꯂꯤꯀꯣ ꯅꯪꯒꯤ ꯄꯥꯔꯁꯟꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯌꯦꯡꯁꯤ ꯃꯥꯁꯦ ꯑꯣꯞꯁꯟꯁꯨ ꯂꯩ ꯃꯥꯁꯦꯀꯣ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯐꯣꯀꯁꯁꯨ ꯑꯗꯨꯝ ꯇꯧꯖꯔꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯦꯔꯤꯌꯔ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ ꯀꯥꯔꯠꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯅꯪꯉꯣꯟꯗ ꯃꯥꯅ ꯅꯨꯡꯁꯤ ꯐꯣꯀꯁ
ꯑꯣꯟꯁꯜꯂꯤ ꯅꯪꯒꯤ ꯃꯅꯥꯛꯇ ꯑꯝꯇꯪꯗꯤ ꯋꯥꯍꯩ ꯈꯔꯇꯁꯨ ꯍꯥꯏꯕ ꯍꯥꯏꯗꯤ ꯂꯨꯅ ꯇꯤꯟꯅꯔꯒ ꯑꯗꯨꯝ ꯆꯠꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯊꯥꯔꯠ ꯄꯥꯔꯇꯤ ꯁꯤꯆꯨꯋꯦꯁꯟ ꯈꯔꯅꯅꯦꯀꯣ ꯑꯊꯤꯡꯕ ꯂꯩꯕ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯃꯅꯅꯦꯀꯣ ꯑꯃꯒꯤꯗꯃꯛꯇ ꯅꯣꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏ ꯁꯦꯠꯅ ꯈꯥꯏꯅꯈꯤꯕ ꯃꯥꯜꯂꯦ ꯋꯥꯔꯧ ꯄꯨꯔꯧꯅꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯈꯤꯕ ꯃꯥꯜꯂꯦꯀꯣ ꯅꯣꯏꯕꯥꯅꯤꯁꯦ ꯍꯥꯏꯗꯤ ꯊꯥꯔꯠ ꯄꯥꯔꯇꯤꯗꯨꯅ ꯈꯥꯏꯈꯤꯕ ꯊꯤꯡꯒꯥꯏꯈꯤꯕ ꯈꯔ ꯅꯪꯒꯤ ꯃꯇꯥꯡꯗ ꯃꯥꯏ ꯃꯇꯥꯡꯗ ꯑꯗꯨꯃꯥꯏꯅ ꯎꯏ ꯑꯗꯣ ꯃꯥꯁꯦ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯤꯡꯁꯤꯡꯕ ꯍꯥꯏꯇꯥꯔꯦꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯃꯥꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯃꯉꯣꯟꯗ ꯏꯁꯇꯛ ꯑꯣꯏꯍꯟꯕ ꯌꯥꯝꯅ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯀꯗꯣꯝꯗ ꯆꯠꯁꯤꯒꯦ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯌꯥꯝꯅ ꯋꯥꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯎꯏꯀꯣ ꯑꯗꯨ ꯑꯣꯏꯗꯤ ꯑꯁꯤ ꯃꯤꯁꯦ ꯌꯥꯝꯅꯅꯦꯀꯣ ꯈꯟꯈ꯭ꯔꯗꯤ ꯆꯞꯌꯨꯡꯅ ꯈꯟꯕ ꯑꯩ ꯆꯠꯀꯅꯤ ꯍꯥꯏꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯆꯠꯄ ꯆꯠꯂꯔꯣꯏꯕ ꯍꯥꯏꯔꯗꯤ ꯆꯠꯂꯔꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯉꯥꯡꯅ ꯁꯛꯅꯕꯗꯤ ꯈꯤꯇꯪ ꯋꯥꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯎꯏꯀꯣ ꯑꯗꯣ ꯅꯪꯒꯤ ꯁꯥꯏꯠꯇꯩꯗꯤ ꯑꯁꯤꯒꯤ ꯃꯤꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯀꯣ ꯃꯇꯥꯡ ꯆꯥꯕꯗ ꯅꯪꯒꯤ ꯑꯦꯛꯁꯁꯦ ꯂꯥꯛꯀꯅꯤꯗꯤ ꯍꯥꯏꯔꯤ ꯑꯝꯇꯪꯗꯤ ꯐꯥꯎꯅꯔꯛꯈꯤꯅꯤ ꯍꯥꯏꯔꯤ ꯑꯗꯣ ꯅꯪꯒꯤ ꯁꯥꯏꯠꯇꯩ ꯀꯔꯤ ꯃꯦꯁꯦꯖ ꯂꯩꯒꯦ ꯍꯥꯏꯗꯣꯀꯣ ꯁꯤ ꯃꯤꯁꯦ ꯂꯥꯛꯑꯒꯁꯨ ꯅꯪꯅꯁꯨ ꯑꯗꯨꯝ ꯉꯥꯏ ꯍꯥꯏꯇꯥꯔꯦ ꯅꯪꯅꯁꯨ ꯌꯦꯡꯉꯦ ꯃꯥꯒꯤ ꯂꯝꯕꯤꯁꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯉꯥꯏꯕꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯥꯁꯦ ꯂꯥꯛꯍꯟꯅꯤꯡꯉꯤ ꯅꯪꯅꯁꯨ ꯌꯥꯝꯅ ꯃꯥꯁꯦ ꯏꯁꯇꯣꯛ ꯇꯧꯋꯦꯀꯣ ꯌꯥꯝꯅꯁꯨ ꯅꯪꯅꯁꯨ ꯅꯪꯒꯤꯁꯨ ꯑꯣꯞꯁꯟ ꯂꯩꯀꯣ ꯂꯩꯅ ꯅꯪꯅꯁꯨ ꯃꯥꯁꯦ ꯌꯥꯝꯅ ꯃꯤꯁ ꯇꯧꯖꯕꯗꯣ ꯑꯝꯇꯪ ꯄꯥꯎ ꯐꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯖꯕꯗꯣꯀꯣ ꯂꯥꯛꯀꯅꯤ ꯃꯥꯁꯦ ꯑꯝꯇꯪꯗꯤ ꯌꯥꯝꯅꯁꯨ ꯍꯥꯏꯅꯤꯡꯉꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯍꯥꯏꯅꯤꯡꯕ ꯂꯩꯀꯣ ꯑꯗꯨꯒ ꯂꯥꯁ ꯃꯦꯁꯦꯖ ꯏꯁꯇ꯭ꯔꯣꯡ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏꯀꯣ ꯅꯪꯒꯤ ꯑꯁꯤꯒꯤ ꯃꯤꯁꯁꯦ ꯂꯥꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯅꯪꯅꯁꯨ ꯉꯥꯏꯅ ꯂꯩꯖꯔꯤꯑꯕ ꯑꯗꯣ ꯉꯥꯏꯅ ꯂꯩꯕꯤꯔꯤꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯣ ꯑꯗꯨꯗꯣ ꯈꯪꯍꯜꯂꯣꯕ ꯅꯪꯅ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤꯗꯣ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯂꯥꯏꯑꯣꯟ ꯂꯣꯏꯅꯔꯤꯁꯤ ꯀꯩꯅꯣ ꯃꯥꯁꯦ ꯃꯊꯧꯅꯥ ꯀꯌꯥꯝ ꯂꯩ ꯀꯣ ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯑꯣꯏ ꯇꯥꯏꯌꯦꯕ ꯀꯣ ꯅꯪ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩ ꯑꯩꯒꯤ ꯑꯦꯛꯁꯇꯣ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯒ ꯑꯗꯨꯅ ꯌꯥꯄꯣꯠꯇꯦꯕ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯄꯥꯁꯀꯤ ꯉꯁꯥꯏꯒꯤꯗꯣ ꯅꯪ ꯅꯤꯡꯁꯤꯡꯉꯣꯕ ꯄꯥꯁꯇ ꯅꯪ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯈꯤꯗꯣꯏꯅೋ ꯀꯃꯥꯏꯅ ꯋꯥꯈ꯭ꯔꯤꯅꯣ ꯍꯥꯏꯕꯗꯣ ꯀꯣ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯤꯡꯁꯤꯡꯉꯒ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯍꯩꯇꯥꯏꯕ ꯅꯪꯅ ꯐꯥꯖꯤꯟꯕ ꯀꯜꯂꯒꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯐꯥꯖꯤꯟꯕ ꯀꯜꯂꯒꯗꯤ ꯅꯪꯒꯤ ꯑꯣꯏꯔꯦ ꯑꯁꯤꯅꯦꯕ ꯍꯥꯏꯁꯦꯀꯣ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯦꯛꯁ ꯉꯥꯏꯗꯨꯅ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯔꯤꯗꯤꯡ ꯑꯁꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯆꯥꯟꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯆꯥꯟꯅꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ 70% ꯆꯥꯟꯅꯔꯒꯗꯤ ꯑꯗꯣꯝꯒꯤ ꯑꯣꯏꯒꯅꯤ ꯑꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤꯒꯤ ꯔꯤꯗꯤꯡꯁꯦꯀꯣ ꯑꯁꯤꯅꯤ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ